Ngara numida wera phongkhiba panam pause dagi maruaba pau khara khangachaраga miyamda khudo tamjike sapre administration yauna Kuki na Talliba demand phangdriphaoba free movement ge ayaba piroi kutu kohar sapre administration yauna Kuki singna Talliba demand sing phangdriphaoba free movement ge ayaba piroi haina committee on tribal unity kutu amasung Kuki women's organization for human rights kohar na warep lawkhrei Union Home Minister Amisa na chia lawduna phangthokhiba awangba thaki mifam amada tha asigi nipandagi Manipur ge lambi khudimakta apanba yauduna miyamna free oina chatlanaba wafam thamkhraba matung Kuki loop ani asina firep asi lawrakpane Kangpopi district ki Phaijangda leiba multi-year cemetery da phangthokhiba Remembrance Day thoramda kutu amadi Kuki Women's Organization for Human Rights na Kuki singna Talliba sapre administration gi demand phangdriphaoba National Highway fauduna chappada athingba adumak thamnaba warep lawkhibane tharam adida Kuki jo singna Talliba legislature yawa union territory sapre administration phangdriphaoba hanba laitana lanthingnaba demand asima pumphana phangdriphaoba makhal amategi Kuki jo area da free movement tawba yahandaba demand asi phangnaba honabada democratic oiba makhal makha kayagi khongjang changsinba demand asigi mayokta kanago makharana lengaka yanaramlabadi phurup asigi mayokta leibani haina lawbaga lonana Kuki jo miyamgi yeknabani haina lawba sapre administration gi matangda governor na aramba tingolda thamkhibu wafam handokpa Kuki jo volunteers sing phaba punba yaroi Karigumba phaba punba chatharaklabadi DC amade SP na thodang puba Kuki jo miyamgi apamagi mayokta lengang nam haduna ingtapa puraknaba honaraklabadi ruling government boycott tawba haibana chingba warep kaya lawkhi haidi warep kaya asigi mathakta sapre administration amata ngairaba waroi sin haiba wafamsu thamlakli makhatarapa pauda len amade nonglai nungsina manghankiba singi mateng pibinaba MPCC na governor da taksingkrei tha asigi anigi ayu anganba pung ani makhairom tabada khanghauduna len amade nonglai nungsit yauna chukhiba Akanba nongna Manipur gi mafam kayada ama ata thonkhiba imungsingda khudakki mateng pibinaba Manipur Pradesh Congress Committee MPCC gi president K Megal Chandra na Manipur gi governor da cherul ama piduna taksingkrei MPCC gi president gi maikedige Governor Ajay Kumar Balada pisingki bechero aduda tha asigi anigi ayu anganba pung ani makharom tabada len nonglai nungsit amade akha arau yauna chukhiba nongna Imphal West District Thawal District Kaksing District amade None District yum kaya community set kaya mahai marong sing power line sing ama ata thoan bagalona ujaw kaya amate NK len na maram oidina jingana kupa yumtha kaya ama ata thoan badanatana Yomthakoba jingka sing paithoke masidana tana ningthamgi mahi marong kaya ama ata thonke ujaw kaya tu tuna electric wire sing thadatke mafam kaya isingna thumjinbadagi imung kaya khamthengna awaba mayokna re maram asina athuba matamda ama ata thokraba imung singda jinga yomge darka leiba machak sing amati mahi marong mangkhraba lawmi singda athubagi oina mateng pibiu haina governor gi pukning singki makhatarapa pauda MLA singda memorandum pisingkrei mitop changsilakpa amadi popi thaba thingnaba hanadagi chatharakpa lengaki khongthang sing leppa yaroi Manipur da miyamgi lenga ama amu hanna lehennaba MLA khudimakna memorandum pisimbagi saluk ama oina hanagi chief minister Nongthoman Birengi luwang sangbamda leiba yumda ngasi apunba Manipur gi imasingi kaubolup amagi thangmi singna biran unanaba honabada una halakidababu lup asina pendaba phongdokhrei Manipur Press Club ta pangthopa paugi mifam amada lup asigi president S Inaksana phongdokhibada Manipur da hauji tangdu laitadana leiringai cherak asida Manipur gi chief minister oiramba M Birena khanghaudana pham thadokhiba haukiba February 18 dagi Manipur da PR thamjilakpa asina maram oiraga mapu pandaba lamdam amaga pangka oirei asuk luraba leibaki tanpham asida MLA singna tumini laisinbagi thong laibak thibane miyamna khankiba mihut oidiba MLA singna athubada lengak semnaba thabak paikhatkadabane MLA sing tumini leiba yaroi haiba demand galonana illegal poppy thaba mitop changchilakpa sing chingnaba
ꯍꯥꯟꯅꯗꯒꯤ ꯆꯠꯊꯔꯛꯄ ꯂꯩꯉꯥꯛꯀꯤ ꯈꯣꯡꯊꯥꯡꯁꯤꯡ ꯂꯦꯞꯄ ꯌꯥꯔꯣꯏ꯫ ꯀꯪꯉꯥꯎꯅꯅ ꯂꯩꯔꯤꯕ ꯈꯨꯜꯉꯥꯛꯄꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯁꯨꯁꯤꯡ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯕꯦꯁꯤꯁꯇ ꯔꯤꯖꯣꯜꯕ ꯇꯧꯒꯗꯕꯅꯤ꯫ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗꯤ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯑꯊꯨꯕ ꯃꯇꯝꯗ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕ ꯗꯤꯃꯥꯟꯁꯤꯡ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝꯁꯤꯡ MLAꯁꯤꯡꯗ ꯄꯤꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯍꯥꯏꯕꯁꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯃꯊꯧꯅꯤ ꯍꯥꯏꯔꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏ ꯑꯃꯗꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯃꯈꯥ ꯇꯥꯅ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯊꯧꯗꯥꯡ ꯈꯨꯗꯤꯡꯃꯛ BJPꯒꯤ MLAꯁꯤꯡꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯉꯁꯤ ꯐꯣꯔꯃꯔ CMꯒꯤ ꯃꯌꯨꯝꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯕ ꯆꯠꯄꯗ ꯍꯥꯟꯅ ꯃꯍꯥꯛ ꯃꯁꯥ ꯂꯩ ꯍꯥꯏꯔꯝꯂꯒ ꯉꯥꯏꯍꯥꯛ ꯉꯥꯏꯍꯜꯂꯕ ꯃꯇꯨꯡꯗ ꯃꯁꯥ ꯂꯩꯇꯦ ꯍꯥꯏꯔꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯀꯔꯤꯅꯣ? ꯂꯥꯛꯂꯤꯕ ꯃꯃꯥꯁꯤꯡ ꯑꯁꯤ ꯎꯕꯗ ꯀꯤꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯍꯪꯂꯗꯨꯅ ꯃꯍꯥꯛ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯨꯔꯕꯒꯦ ꯍꯪꯈꯤ꯫ ꯑꯃꯔꯣꯝꯗ ꯂꯨꯞ ꯑꯁꯤꯒꯤ ꯊꯧꯃꯤꯁꯤꯡꯅ ꯄꯥꯁꯣꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯁꯄꯝ ꯀꯨꯟꯖꯀꯦꯁꯣꯒꯤ ꯃꯌꯨꯝꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯕ ꯆꯠꯂꯨꯕꯗ ꯆꯥꯛ ꯆꯥꯔꯤ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯉꯥꯏꯍꯜꯂꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨ ꯃꯉꯣꯟꯗ ꯄꯤꯔꯝꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯊꯧꯑꯣꯡ ꯑꯁꯤꯃꯛ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯒ ꯊꯧꯗꯥꯡ ꯂꯧꯅꯤꯡꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥꯁꯤꯡꯅ MLAꯁꯤꯡꯅ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯗ MLAꯁꯤꯡꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯧꯊꯣꯛꯅꯕ ꯊꯕꯛ ꯄꯥꯏꯈꯠꯀꯗꯕꯅꯤ꯫ MLAꯁꯤꯡ ꯇꯨꯃꯤꯟ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯊꯨꯕꯗ ꯂꯩꯉꯥꯛ ꯁꯦꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝꯁꯤꯡ ꯌꯥꯎꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯍꯟꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ 2 ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯑꯦꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯕꯣꯁꯦꯝꯅ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯂꯤꯕ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯤꯚꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠ HSLC ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯊꯣꯛꯄ ꯅꯨꯃꯤꯠꯇ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯈꯤꯕ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕ ꯑꯦꯛꯖꯥꯝ ꯁꯦꯟꯇꯔꯒꯤ AOC ꯑꯃꯁꯨꯡ ꯁ꯭ꯀꯨꯜꯒꯤ ꯐꯥꯎꯟꯗꯔ ꯀꯝ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯜ ꯉꯁꯤ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯕ ꯃꯤꯑꯣꯏ 2 ꯑꯗꯨꯗꯤ ꯊꯧꯕꯥꯜ ꯍꯧꯈꯥꯗ ꯂꯩꯕ ꯂꯤꯇꯜ ꯁ꯭ꯇꯥꯔ ꯏꯪꯂꯤꯁ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯍꯥꯡꯕ ꯁꯦꯟꯇꯔꯒꯤ AOC S ꯃꯦꯘꯆꯟꯗ꯭ꯔ ꯆꯍꯤ 43, ꯑꯄꯣꯛꯄ S ꯏꯕꯣꯇꯣꯝꯕꯤ ꯑꯃꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯐꯥꯎꯟꯗꯔ ꯀꯝ ꯚꯥꯏꯁ ꯄ꯭ꯔꯤꯟꯁꯤꯄꯜ ꯌꯨꯝꯅꯥꯝ ꯔꯟꯖꯤꯠ ꯆꯍꯤ 43, ꯑꯄꯣꯛꯄ Y ꯁꯃꯨꯅꯦ꯫ ꯖꯅꯋꯥꯔꯤ 1ꯗ ꯊꯣꯛꯄ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯁꯕꯖꯦꯛꯀꯤ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯥꯡꯕꯨꯅ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ 2ꯕꯨ ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯐꯥꯕ ꯉꯝꯈꯤꯕꯅꯤ꯫ ꯃꯈꯣꯏ 2 ꯃꯔꯤ ꯂꯩꯅꯕ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯂꯒ ꯅꯨꯃꯤꯠ 5ꯅꯤ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯊꯝꯗꯨꯅ ꯋꯥꯍꯪ ꯄꯥꯎꯪ ꯇꯧꯔꯕ ꯃꯇꯨꯡ ꯉꯁꯤ CJM ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯖꯦꯜꯗ ꯊꯥꯖꯤꯟꯈꯤꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯕꯣꯔꯗ ꯑꯃꯗꯤ ꯀꯥꯎꯟꯁꯤꯜꯅ ꯂꯧꯕ ꯀ꯭ꯂꯥꯁ 10 ꯑꯃꯁꯨꯡ 12 ꯑꯦꯛꯖꯥꯝꯗ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯍꯟꯕꯅꯆꯤꯡꯕ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯛꯄꯗꯒꯤ ꯂꯩꯉꯥꯛꯅ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯅꯕ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯤꯚꯦꯟꯁꯟ ꯑꯣꯐ ꯃꯥꯜꯄ꯭ꯔꯥꯛꯇꯤꯁ ꯏꯟ ꯗꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯤꯚꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯦꯟ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯦꯛ 2024 ꯁꯦꯝꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯦꯛ ꯑꯁꯤꯒꯤ ꯃꯈꯥꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ 2 ꯑꯁꯤ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯗꯦꯁꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯄꯤꯜ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯃꯥꯡ ꯆꯍꯤꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯍꯥꯏꯖꯦꯛ ꯇꯧꯈꯤꯕ ꯋꯥꯇꯔ ꯇꯦꯡꯀꯔ ꯐꯪꯂꯦ꯫ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯔꯗꯔ ꯇꯥꯎꯟ ꯃꯣꯔꯦꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯁꯤꯖꯤꯟꯅꯅꯕ ꯏꯁꯤꯡ ꯊꯤꯟꯕ ꯂꯥꯛꯈꯤꯕ ꯋꯥꯇꯔ ꯇꯦꯡꯀꯔ DI ꯇꯥꯇꯥ ꯑꯃ ꯃꯃꯥꯡ ꯆꯍꯤꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯍꯥꯏꯖꯦꯛ ꯇꯧꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯦꯡꯀꯔ ꯑꯁꯤꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨꯡ ꯍꯦꯟꯗꯃꯦꯟ ꯑꯣꯏꯕ ꯃꯩꯇꯩ ꯄꯥꯉꯜ 2ꯄꯨꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯨꯔꯒ ꯊꯥꯗꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯋꯥꯇꯔ ꯇꯦꯡꯀꯔ ꯑꯗꯨ ꯉꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯣꯔꯦꯒꯤ ꯍꯥꯎꯔꯦꯝꯐꯥꯏ ꯑꯦꯔꯤꯌꯥꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯂꯦ ꯍꯥꯏꯔꯤ꯫ ꯋꯥꯇꯔ ꯇꯦꯡꯀꯔ ꯑꯗꯨꯒꯤ ꯕꯣꯗꯤꯗ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥꯃꯔꯨꯝꯒꯤ ꯄꯥꯟꯐꯝꯁꯤꯡ ꯂꯩꯔꯝꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯐꯒꯠꯄ ꯉꯝꯈꯤꯗ꯭ꯔꯤ꯫